ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯣꯖꯥ ꯃꯦꯝꯆꯥꯕꯨ ꯅꯨꯄꯤ ꯋꯥꯔꯤꯒꯤ ꯁꯤꯖꯟ 2ꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯍꯪꯕꯤꯔꯝꯕ ꯈꯨꯕꯤ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨ ꯍꯥꯞꯆꯈꯤꯗꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯅꯁꯨ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯃꯔꯝꯁꯨ ꯅꯣꯡꯃ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯥꯕꯤꯔꯁꯤ ꯑꯣꯖꯥ ꯃꯦꯝꯆꯥꯕꯨ ꯅꯨꯄꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯖꯟ 2 ꯁꯤꯖꯟ 1ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯂꯟꯆꯦꯟꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯣꯖꯥ ꯃꯦꯝꯆꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯗ ꯆꯪꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕ꯫ ꯑꯗꯨꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯂꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯅ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯀꯞꯅ ꯀꯞꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯅ ꯃꯥꯅ ꯈꯣꯠꯂꯤ, ꯃꯥꯅ ꯁꯤꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯤ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯑꯣ꯫ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯃꯄꯣꯛ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯁꯛ ꯈꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯅ ꯉꯁꯤ ꯈꯣꯠꯂꯤꯕ, ꯑꯩꯅ ꯉꯁꯤ ꯁꯤꯛꯂꯤꯕ ꯀꯌꯥꯁꯦ ꯃꯁꯤꯒꯤ ꯗꯥꯛꯈꯨꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯗꯥꯛꯈꯨꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯅꯪꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯇꯥꯔꯛꯑꯣ꯫ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯈꯪꯕ ꯑꯣꯏꯖꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯀꯞꯈꯤꯕꯅꯤ꯫ ꯑꯁꯨꯝꯅꯅꯤ ꯑꯍꯥꯟꯕ ꯁꯤꯖꯟ ꯑꯗꯨ ꯂꯣꯏꯈꯤꯕ꯫ ꯁꯤꯖꯟ 2 ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯟꯆꯦꯟꯕ ꯃꯆꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯪꯕ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯏ꯫ ꯃꯇꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯅꯕ ꯃꯍꯧꯁꯥꯒꯨꯝ ꯃꯤ ꯑꯇꯩꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯅ ꯂꯩꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯅꯤꯡꯁꯤꯡꯂꯤ ꯑꯣꯖꯥ ꯃꯦꯝꯆꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ, ꯇꯨꯏꯁꯟ ꯇꯝꯈꯤꯕ, ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯄꯨꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯂꯟꯆꯦꯟꯕ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ꯫ ꯃꯔꯛ ꯃꯔꯛꯇ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯌꯨꯝ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯃꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯌꯥꯝꯅ ꯇꯣꯏꯅ ꯂꯟꯆꯦꯟꯕꯅ ꯍꯪꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯣꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯜꯂꯛꯀꯅꯤ? ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯥꯏꯕꯪꯗ ꯂꯥꯛꯀꯅꯤ? ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯂꯤꯕ꯫ ꯂꯟꯆꯦꯟꯕꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯥꯏꯕꯗꯨꯅ ꯄꯤꯕ ꯉꯝꯗꯦ, ꯌꯥꯝꯅ ꯋꯥꯏ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯥꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯇꯥꯜꯂꯛꯅꯕ ꯄꯨꯖꯥ ꯇꯧꯈꯤ, ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯂꯥꯛꯀꯅꯤ ꯂꯥꯛꯂꯣꯏ ꯍꯥꯏꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ, ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ, ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯊꯥꯖꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯇꯥꯏꯕꯪꯗ ꯂꯥꯛꯄ ꯌꯥꯏ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕꯁꯦ ꯂꯟꯆꯦꯟꯕꯒꯤ ꯋꯥꯁꯛꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯃꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯗ ꯃꯌꯥꯝ ꯑꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥ ꯌꯥꯝꯅ ꯇꯥꯟꯅꯩ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯀꯥꯎꯔꯛꯄ, ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯂꯥꯛꯄ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯀꯣꯏꯍꯜꯂꯁꯤ, ꯅꯨꯄꯤ ꯊꯤꯍꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯎꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯕꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯗꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯑꯣꯏꯔꯛꯏ, ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯟꯅ ꯆꯥꯛꯈꯤꯕꯁꯦ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ ꯀꯌꯥ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯁꯨ ꯃꯁꯥꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅꯈꯤꯕ ꯏꯔꯥꯏꯄꯥꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯟꯆꯦꯟꯕ ꯃꯇꯣꯝꯕ ꯆꯠꯈꯤ꯫ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯇꯤꯟ ꯃꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ, ꯅꯤꯟ ꯈꯣꯡꯕ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯑꯃꯒꯤ ꯃꯈꯣꯟ, ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯟ, ꯃꯈꯣꯜꯁꯤꯡ ꯑꯁꯤꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯁꯤ ꯂꯟꯆꯦꯟꯕꯗꯗꯤ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯐꯨꯝꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯈꯤꯕ ꯑꯣꯖꯥ ꯃꯥꯏꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯈꯤꯕ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ꯫ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯌꯧꯔꯕ ꯇꯨꯡ ꯍꯝꯊꯗꯨꯅ ꯀꯞꯏ꯫ ꯑꯣꯖꯥ ꯃꯦꯝꯆꯥ ꯇꯠꯇꯅ ꯀꯧꯔꯤ, ꯅꯍꯥꯛ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯀꯅꯤ? ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯇꯥꯏꯕꯪꯗ ꯂꯥꯛꯂꯣ, ꯅꯪꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯣ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯀꯞꯏ꯫ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯅꯕꯤꯗꯨꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕ ꯈꯔ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ
ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯤ ꯁꯥꯎ ꯃꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯔꯦ ꯂꯟꯆꯦꯟꯕ ꯀꯞꯂꯗꯤ ꯇꯦꯡꯊꯥ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯔꯔꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯁꯤꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯂꯟꯆꯦꯟꯕꯁꯨ ꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯃꯉꯣꯟꯗ ꯐꯥꯎꯔꯛꯑꯦ ꯁꯥꯎꯝꯗꯨ ꯐꯥꯎꯔꯛꯄꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯉꯤ ꯑꯁꯨꯝꯅ ꯁꯥꯎꯝ ꯑꯁꯤ ꯏꯅꯛ ꯅꯛꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯂꯩꯈꯤꯕꯒꯨꯝ ꯇꯧꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯥꯏꯇꯔ ꯃꯆꯥ ꯑꯗꯣ ꯄꯤꯠ ꯀꯥꯞꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯎ ꯃꯔꯨꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤ ꯂꯟꯆꯦꯟꯕꯅ ꯌꯦꯡꯕ ꯃꯇꯝꯗꯤ ꯎꯗ꯭ꯔꯤ ꯎ ꯃꯔꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯂꯟꯆꯦꯟꯕ ꯆꯪꯂꯛꯇ꯭ꯔꯤ ꯀꯞꯅ ꯀꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯋꯥ ꯍꯥꯏꯗꯣꯔꯛꯏ ꯉꯥꯡꯂꯛꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯠꯂꯨꯔ ꯂꯥꯎ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯀꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯦꯝꯆꯥ ꯀꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯁꯤ ꯃꯉꯣꯟꯗ ꯐꯪꯅꯔꯦ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯋꯥꯏꯗꯤ ꯎꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯏꯋꯥꯡ ꯋꯥꯡꯂꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯥꯒꯤ ꯃꯥꯡꯗ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯂꯦꯞꯂꯝꯂꯤꯕꯁꯤ ꯎꯕꯗꯗꯤ ꯂꯟꯆꯦꯟꯕ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯎꯗꯕ ꯃꯇꯝꯗꯗꯤ ꯊꯧꯅꯥ ꯐꯅ ꯉꯥꯡꯕ ꯇꯁꯦꯡꯅ ꯎꯔꯕ ꯃꯇꯝꯗꯗꯤ ꯂꯟꯆꯦꯟꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯤꯟ ꯃꯥꯜꯂꯅꯤꯗꯣ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯇꯔ ꯑꯗꯨ ꯐꯥꯎꯕ ꯅꯤꯛꯂꯕꯅꯤ ꯀꯔꯤꯃꯇ ꯉꯥꯡꯗꯅ ꯁꯛꯇꯝ ꯑꯗꯣ ꯃꯃꯥꯏꯁꯨ ꯎꯕ ꯉꯝꯗꯕ 이왕 왕모 삭담 ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯂꯟꯆꯦꯟꯕ ꯉꯥꯏꯍꯥꯛꯇꯪ ꯀꯤꯅ ꯂꯩꯔꯤ ꯁꯛꯇꯝ ꯑꯁꯤ ꯇꯞꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯤꯟꯕꯥꯟ ꯇꯅꯤꯛꯂꯕ ꯂꯟꯆꯦꯟꯕꯁꯤ ꯋꯥ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯔꯨꯔꯒꯦ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯗꯤ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦ ꯃꯉꯣꯟꯗ ꯊꯃꯣꯏꯒꯤꯕꯨ ꯋꯥ ꯈꯔ ꯍꯥꯏꯖꯕꯅꯦ ꯅꯪ ꯀꯅꯥꯅꯣ ꯉꯁꯥꯏꯋꯥꯏꯗꯤ ꯑꯩꯕꯨ ꯍꯥꯠꯂꯨꯔꯣ ꯍꯥꯏꯔꯝꯕ ꯂꯟꯆꯦꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈꯤꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯟꯆꯦꯟꯕ ꯑꯗꯨꯝ ꯇꯞꯅ ꯃꯥꯁꯨ ꯃꯅꯤꯡ ꯍꯜꯂꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯕ ꯍꯧꯔꯛꯏ ꯂꯣꯛ ꯈꯨꯕꯒꯨꯝꯕ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯛꯁꯤꯜꯂꯝꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯍꯟꯅ ꯂꯥꯞꯊꯣꯛꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯈꯤ ꯂꯟꯆꯦꯟꯕꯗꯤ ꯑꯁꯨꯝ ꯃꯅꯤꯡ ꯍꯜꯂꯝꯕꯗꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯔꯕꯅꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯆꯦꯟꯕꯁꯨ ꯉꯝꯗ ꯐꯝꯊꯔꯛꯂꯕꯅꯤ ꯀꯞꯂꯕꯅꯤ ꯑꯗꯨꯕꯨ ꯏꯋꯥꯡ ꯋꯥꯡꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯝ ꯃꯥꯡꯈꯤꯔꯝꯃꯤ ꯂꯟꯆꯦꯟꯕ ꯃꯂꯪ ꯇꯔꯪ ꯑꯃꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯂꯥꯏꯇꯔ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯉꯥꯛꯇ ꯉꯥꯏꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯣꯖꯥ ꯃꯦꯝꯆꯥ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯝꯕꯅꯤ ꯀꯞꯆꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯍꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯛꯏ ꯅꯨꯄꯥꯗꯨ ꯆꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯂꯟꯆꯦꯟꯕꯁꯦ ꯀꯤꯔꯦ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯑꯀꯤꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯑꯃꯥꯏꯕꯗꯨꯅ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯂꯟꯆꯦꯟꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯀꯤꯕ ꯍꯦꯟꯈꯤꯕꯅꯤ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯂꯥꯛꯏ ꯑꯩ ꯂꯥꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯥꯛꯀꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯍꯥꯛ ꯂꯥꯛꯇꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯑꯩꯅ ꯉꯝꯕꯒꯤ ꯑꯩꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯣꯠꯅꯧ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ ꯂꯟꯆꯦꯟꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯣꯖꯥꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯃꯄꯣꯛ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯗꯥꯏ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯃꯥꯏꯕꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯏ ꯌꯨꯝꯗ ꯂꯩꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕꯤꯁꯤꯡ ꯇꯠꯇꯅ ꯍꯣꯠꯅꯗꯨꯅ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯃꯄꯣꯛ ꯇꯥꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯅꯤꯅ ꯀꯔꯝ ꯇꯧꯅꯤ ꯃꯥꯁꯨ ꯀꯔꯤꯅ ꯍꯥꯏꯒꯅꯤ ꯊꯦꯝꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ
ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯗꯨꯅ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯑꯗꯨꯝ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯒꯤ ꯃꯁꯥꯗ ꯊꯨꯛꯀꯠꯈꯤꯕ ꯑꯀꯤꯕ ꯀꯌꯥ ꯑꯗꯨ ꯐꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯆꯥꯏꯊꯣꯛꯄꯤꯔꯦ꯫ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ, ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯣꯖꯥ ꯃꯦꯝꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪꯗ ꯂꯥꯛꯈꯤꯅꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯁꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯅꯨ ꯍꯥꯗꯨꯅ ꯂꯥꯟꯆꯦꯟꯕꯕꯨ ꯑꯃꯥꯏꯕꯁꯤꯅ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯥꯟꯆꯦꯟꯕ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯑꯃꯥꯏꯕꯁꯤꯅ ꯊꯤꯟꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤ ꯂꯥꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯑꯦ꯫ ꯄꯥꯈꯪ ꯃꯆꯥꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯁꯥꯈꯤꯕ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤ ꯇꯧꯒꯅꯤ? ꯉꯁꯤꯒꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ, ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯃꯔꯝꯗ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯀꯧꯗꯨꯅ ꯃꯥꯅ ꯆꯥꯡ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕ ꯃꯥꯒꯤ ꯃꯔꯝꯗ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯃꯥꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯅꯤ ꯑꯃꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯋꯥꯏ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯤꯕ꯫ ꯃꯇꯝ ꯀꯌꯥ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯟꯆꯦꯟꯕꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯃꯔꯝꯗ ꯍꯪꯕꯁꯦ ꯉꯁꯤꯗꯤ ꯆꯍꯤ 2ꯒꯤ ꯆꯥꯡ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ꯫ ꯂꯥꯟꯆꯦꯟꯕꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯗꯨꯅ ꯑꯣꯖꯥ ꯈꯔ ꯑꯣꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯇꯧꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯑꯣꯡ ꯑꯃꯗꯅꯤ꯫ ꯆꯍꯤ 2ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯁꯦ ꯆꯍꯤ 2ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯪꯁꯣꯟ ꯁꯣꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ, ꯂꯥꯏ ꯂꯣꯏꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯝꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯝꯂꯛꯇꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯦ꯫ ꯉꯝꯂꯛꯀꯅꯤꯗ, ꯍꯛꯆꯥꯡ ꯀꯜꯂꯛꯀꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯔ ꯂꯣꯏꯅꯩ, ꯈꯔ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯃꯥꯅ ꯁꯣꯟꯖꯤꯜꯂꯛꯂꯕ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ, ꯌꯨꯝꯁꯨ ꯌꯨꯝꯊꯣꯡ ꯑꯣꯏꯅ ꯈꯔ ꯂꯥꯞꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯂꯥꯟꯆꯦꯟꯕꯁꯨ ꯃꯔꯛꯇ ꯊꯥ ꯑꯃꯅꯤ ꯀꯥꯟꯅꯔꯒ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤꯗꯤ ꯂꯥꯟꯆꯦꯟꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯇꯟꯖꯥꯅꯤ꯫ ꯑꯃꯥꯏꯕꯁꯦ ꯃꯁꯥ ꯁꯣꯜꯂ ꯐꯥꯎꯕꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅ ꯅꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯔꯣꯝꯗꯤ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕ, ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯀꯌꯥꯁꯦ ꯂꯦꯞꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯅꯤ ꯁꯥꯔꯣꯏ ꯁꯥꯟꯅꯕ, ꯁꯥꯔꯣꯏ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ, ꯑꯃꯥꯏꯕꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯡ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯝꯂꯛꯇ꯭ꯔꯕ, ꯂꯣꯏꯁꯤꯜꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯍꯟꯗꯅ ꯑꯃꯥꯏꯕ ꯅꯝꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯃꯛꯀꯤ ꯊꯧꯔꯥꯡ ꯊꯧꯑꯣꯡ ꯑꯁꯤꯃꯛꯅꯤ ꯑꯃꯥꯏꯕꯁꯤꯗ ꯇꯧꯕ ꯍꯧꯔꯛꯂꯤꯕ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕꯁꯤꯒꯤ ꯊꯣꯡ, ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯈꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯐꯛꯂꯥꯡꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯗꯪ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯃꯥꯏꯕꯁꯤꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯔꯦ꯫ ꯃꯈꯣꯏꯒ ꯁꯥꯟꯅꯁꯤ, ꯂꯣꯏꯅꯁꯤ, ꯃꯈꯣꯏꯒꯤ ꯊꯕꯛ ꯄꯤꯌꯨ, ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯊꯤꯜꯂꯛꯄ, ꯈꯣꯠꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯑꯃꯥꯏꯕꯁꯦ ꯂꯩꯕ ꯉꯝꯗꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯥꯁꯤ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯩꯁꯨ ꯃꯆꯥꯗꯣ ꯇꯞꯅ ꯁꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯕ, ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛꯈꯔ ꯄꯤꯔꯒ ꯆꯥꯛꯊꯥꯛꯈꯔ ꯊꯥꯗꯣꯛꯂꯒ ꯑꯃꯥꯏꯕꯁꯦ ꯆꯠꯂꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯛꯂꯕ, ꯃꯥꯅ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯛꯅꯕ, ꯃꯉꯣꯟꯗ ꯌꯥꯟꯕ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯎꯁꯤꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯑꯩꯅ ꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯝꯍꯠꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯑꯩꯅ ꯄꯥꯡꯒꯜ ꯀꯜꯕ ꯃꯇꯝꯗ ꯅꯈꯣꯏꯗ ꯑꯃꯨꯛ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯁꯥꯎꯅ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯑꯁꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯛꯅꯕ, ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯗꯨꯡꯗꯥꯡ ꯇꯧꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯃꯥꯏꯕ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ, ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯥꯁꯤꯅꯁꯨ ꯀꯟꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕꯗ ꯁꯨꯝ ꯇꯥꯕꯅꯤ꯫ ꯉꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯀꯠꯊꯣꯛꯂꯤ, ꯊꯥꯗꯣꯛꯂꯤ꯫ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯑꯃꯨꯛꯇꯪ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯥꯛꯂꯕꯗꯤ ꯐꯔꯅꯤꯗ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯜꯂꯒ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕꯁꯨ ꯅꯪꯒꯅꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯥꯛꯂꯕꯗꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥꯁꯦ
ꯃꯥꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯃꯔꯝꯗ ꯈꯪꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯑꯃꯨꯛꯇꯪ ꯂꯥꯛꯑꯕꯗꯤ ꯐꯅꯤꯗ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯁꯤ ꯂꯥꯟꯆꯦꯟꯕ ꯂꯥꯛꯈꯤꯗꯦ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯑꯃꯥꯏꯕꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯊꯣꯛꯈꯤꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯂꯝ ꯍꯦꯟꯕ ꯃꯥꯅ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯋꯥꯍꯜꯂꯒꯦ ꯃꯈꯣꯏꯕꯨ ꯂꯥꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤ ꯉꯝꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯊꯣꯔꯛꯏ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯥꯔꯣꯏꯁꯤꯡ ꯀꯧꯏ ꯃꯈꯣꯏꯕꯨ ꯂꯥꯛꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯏꯅ ꯀꯨꯜꯂꯤꯕ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯅꯝꯍꯠꯇꯨꯅ ꯊꯝꯂꯝꯕꯁꯦ ꯃꯥꯕꯨ ꯅꯝꯂꯒ ꯊꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯒꯤ ꯁꯔꯨ ꯁꯌꯥꯡ ꯃꯁꯥ ꯀꯌꯥꯁꯦ ꯐꯗ꯭ꯔꯥꯛ ꯇꯥꯔꯦ ꯄꯨꯡꯇꯦꯛ ꯇꯦꯛꯄꯗꯨꯅ ꯇꯧꯔꯦ ꯂꯦꯡ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯥꯅ ꯂꯣꯏꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯁꯥꯔꯣꯏꯁꯤꯡꯁꯤꯅ ꯃꯥꯕꯨ ꯅꯝꯂꯒ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯄꯤꯔꯝꯗꯦ ꯌꯥꯝꯅ ꯋꯥꯅ ꯁꯤꯅꯤꯡꯆꯤꯠꯇ ꯊꯝꯕꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯂꯥꯎꯖꯕ ꯃꯥꯅ ꯀꯧꯖꯕꯁꯨ ꯃꯅꯥꯛꯁꯤꯗ ꯌꯨꯝ ꯃꯇꯩ ꯇꯥꯗꯕꯅꯤꯅ ꯀꯅꯥꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯂꯦꯡꯕ ꯉꯝꯗꯕꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯇꯨꯝꯂꯒ ꯇꯥꯈꯤ ꯃꯥꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯣꯟꯖꯕꯇꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯕꯅꯤ ꯃꯃꯥꯡꯗꯗꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯝꯃꯅꯤ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯍꯣꯡꯕꯅꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯇꯨꯡꯗ ꯅꯈꯣꯏꯒ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯝ ꯌꯥꯝ ꯂꯥꯞꯅꯈꯤꯕꯅꯤ ꯑꯃꯥꯏꯕꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯦ ꯌꯧꯁꯤꯜꯂꯛꯂꯦ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯥꯗꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯕꯅ ꯃꯅꯤꯡꯒꯤ ꯏꯅ ꯀꯨꯞꯄ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯍꯥꯛ ꯇꯥꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ ꯂꯩꯔꯤꯕꯅꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯛꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟꯅ ꯇꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯦꯡꯕ ꯉꯝꯗꯕꯅ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯟꯆꯦꯟꯕꯁꯦ ꯃꯝꯁꯨꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯂꯥꯟꯆꯦꯟꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯌꯦꯅꯈꯥ ꯅꯥꯀꯜꯂꯣꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯟꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡꯒꯤ ꯏꯅ ꯀꯨꯞꯄ ꯆꯥꯛꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯇꯥꯔꯔꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯂꯩ ꯑꯁꯣꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯥꯅ ꯈꯨꯝꯕꯗꯤ ꯉꯝꯗꯦ ꯉꯥꯏꯍꯥꯛꯇꯪ ꯀꯧꯔꯝꯂꯕ ꯇꯨꯡꯗ ꯂꯥꯟꯆꯦꯟꯕꯁꯦ ꯑꯣꯖꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯠꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯀꯜꯂꯕ ꯈꯣꯟꯖꯦꯜ ꯈꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯃꯈꯣꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯥꯟꯆꯦꯟꯕꯅ ꯇꯥꯈꯤꯔꯝꯃꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯂꯥꯟꯆꯦꯟꯕ ꯈꯣꯡ ꯊꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯣꯖꯥ ꯂꯩꯕ꯭ꯔꯅꯤ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯣꯟꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯥꯅ ꯀꯣꯏꯊꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯁꯤ ꯅꯥꯍꯦꯕꯗꯧꯅ ꯑꯋꯥꯕ ꯃꯈꯣꯜ ꯑꯃꯗ ꯈꯨꯝꯂꯛꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯃꯥꯅ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯅ ꯀꯨꯞꯄ ꯆꯥꯛꯁꯪ ꯑꯁꯤꯗ ꯑꯣꯖꯥ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯤ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯥꯗꯣ ꯑꯋꯥꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯇꯥꯗꯨꯅ ꯃꯁꯥ ꯄꯨꯡ ꯄꯩꯊꯦꯛꯇꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯂꯥꯟꯆꯦꯟꯕꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯄꯝꯈꯠꯂꯒ ꯑꯣꯖꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯐꯥꯔꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯅꯤꯛ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯂꯥꯟꯆꯦꯟꯕ ꯅꯪ ꯂꯥꯛꯄ ꯐꯔꯦ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯋꯥ ꯐꯖꯅ ꯍꯥꯏꯕ ꯉꯝꯗꯕꯣꯏ ꯇꯧꯔꯛꯏ ꯂꯥꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯂꯥꯎ ꯗꯣꯛꯇꯔ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯌꯥꯗ꯭ꯔꯦ ꯗꯣꯛꯇꯔ ꯆꯠꯂꯕꯁꯨ ꯃꯍꯥꯛꯇꯤ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯔꯛꯏ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯅꯤꯡꯉꯤ ꯅꯪꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯔꯛꯂꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯉꯝꯕꯣꯏ ꯉꯝꯗꯕꯩ ꯋꯥ ꯉꯥꯡꯂꯤꯕ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯄꯠ ꯇꯠꯇꯨꯅ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯂꯛ ꯑꯁꯤ ꯌꯧꯔꯛꯄꯗꯒꯤ ꯁꯥꯔꯣꯏꯁꯤꯡ ꯌꯣꯝꯁꯤꯜꯂꯛꯈ꯭ꯔꯦ
ꯌꯧꯔꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯠꯇꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯕ ꯉꯝꯂꯔꯦ꯫ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯆꯪꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗꯁꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯗ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗꯤ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯂꯟꯆꯦꯟꯕꯗ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃꯗꯤ ꯌꯦꯡꯂꯤꯕꯁꯤ ꯑꯃꯥꯏꯕꯁꯤꯅ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯦ ꯂꯟꯆꯦꯟꯕꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯕ ꯉꯝꯈꯤꯗ꯭ꯔꯦ, ꯋꯥ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯂꯟꯆꯦꯟꯕꯒꯤ ꯃꯤꯠꯇꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯈꯞ ꯆꯤꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯋꯥ ꯉꯥꯡꯅꯕ ꯃꯆꯤꯟ ꯑꯁꯤ ꯑꯗꯨꯝ ꯆꯞꯈꯤꯕꯒꯨꯝ ꯄꯠ ꯄꯠ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯒꯤ ꯃꯈꯨꯠ ꯑꯁꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯐꯠ ꯊꯥꯡꯒꯠꯂꯛꯄꯒꯨꯝꯕ, ꯃꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯟꯆꯦꯟꯕ ꯌꯥꯝꯅ ꯉꯛꯏ꯫ "ꯑꯣꯖꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯌꯥꯎꯅ ꯐꯥꯎꯔꯛꯏ꯫ ꯆꯥꯛꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯝꯂꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯦꯟꯗ ꯀꯦꯟꯕ, ꯄꯪꯇꯥꯔ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯃꯗꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯗꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯕꯅꯤ, ꯄꯪꯀꯤꯗ ꯀꯤꯍꯜꯂꯛꯂꯕꯅꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯦꯡꯕ ꯉꯝꯕꯣꯏ ꯂꯟꯆꯦꯟꯕꯁꯤꯗ "ꯅꯪ ꯆꯠꯈ꯭ꯔꯣ, ꯅꯪ ꯆꯦꯟꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤꯐꯥꯎꯕ ꯃꯁꯥ ꯃꯇꯣꯝꯇ ꯉꯥꯁꯤꯜꯂꯕꯅꯤ, ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯉꯥꯜꯕ ꯕꯜꯕ ꯑꯗꯨ ꯐꯥꯎꯕ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯀꯌా ꯑꯃ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯑꯃꯗꯤ ꯑꯀꯣꯏꯕꯁꯤꯗ ꯍꯥꯏꯔꯤꯕ ꯅꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯎꯔꯒ ꯃꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯕꯨ ꯂꯥꯏꯀꯟꯅꯔꯤꯉꯩ, ꯃꯥꯅ ꯈꯞ ꯆꯤꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯁꯤ ꯆꯦꯟꯗꯦ꯫ "ꯑꯣꯖꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯅꯤꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯈꯞꯅ ꯆꯤꯡꯅ ꯑꯁꯣꯝꯗꯗꯤ ꯁꯔꯣꯏꯁꯤꯡꯁꯤꯅ ꯃꯥꯕꯨ ꯅꯝꯂꯤꯕꯅ ꯆꯤꯡꯈꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯇꯟꯖꯥ, ꯑꯔꯣꯏꯕ ꯁꯣꯔ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯈꯞ ꯆꯤꯡꯅ ꯑꯃꯥꯏꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯦ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯥ ꯑꯁꯤꯗ ꯀꯤꯍꯜꯂꯝꯕ, ꯃꯅꯥ ꯑꯁꯤꯗ ꯂꯥꯡꯂꯝꯕ ꯆꯥꯏꯔꯝꯕ ꯀꯌꯥꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯨ ꯃꯁꯥꯁꯦ ꯐꯗ꯭ꯔꯥꯛ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯀꯣꯏꯕꯁꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ, ꯑꯃꯥꯏꯕꯁꯤꯅ ꯐꯗ꯭ꯔꯥꯛ ꯇꯥꯈꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯟꯆꯦꯟꯕꯅ ꯌꯥꯝꯅ ꯉꯛꯅ "ꯑꯣꯖꯥ, ꯑꯃꯨꯛꯇ ꯂꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯥꯏꯕꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯝꯕꯁꯦ ꯍꯥꯏꯔꯞꯇꯪꯗꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯃꯤꯠ ꯑꯁꯤꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪꯗꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯠꯇ ꯎꯕꯅꯤ꯫ ꯃꯁꯤ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯈꯞ ꯆꯤꯡꯗꯨꯅ ꯑꯃꯥꯏꯕꯁꯤꯅ "ꯂꯟꯆꯦꯟꯕ, ꯃꯦ" ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯃꯥꯒꯤ ꯃꯤꯠꯇ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯕ ꯃꯥꯜꯂꯤ꯫ ꯃꯦꯝꯆꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕꯒꯤ ꯃꯇꯧꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ ꯅꯨꯡꯁꯤꯅ ꯃꯥꯅ ꯃꯦ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯃꯇꯝꯗꯣ ꯃꯥꯒꯤ ꯑꯣꯏꯈꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯒ ꯑꯗꯨꯝꯅ ꯂꯟꯆꯦꯟꯕꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯒ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯟꯆꯦꯟꯕꯁꯦ ꯀꯞꯄꯤ, ꯑꯣꯖꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤ꯫ "ꯑꯣꯖꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯅ ꯉꯁꯤ ꯑꯣꯖꯥ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯅꯅꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯗꯨꯅ ꯀꯞꯄꯤ꯫ "ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯏꯕꯪꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯄꯥꯎꯈꯣꯡꯗꯤ ꯆꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ? ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯒꯗꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯟꯗꯨꯅ ꯀꯞꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯦ ꯂꯪꯊꯣꯛꯇꯨꯅ ꯃꯥ ꯆꯠꯄ ꯄꯥꯝꯗꯦ꯫ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯔꯛꯄꯗꯒꯤ ꯂꯣꯠꯁꯤꯜꯂꯝꯕ ꯊꯣꯡ ꯑꯁꯦ ꯇꯞꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯏ꯫ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯃꯥꯏꯕꯁꯤ ꯂꯩꯈꯤꯗꯕꯒꯤ ꯊꯋꯥꯏ ꯆꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯔꯣꯏ ꯈꯔꯅ ꯏꯟꯅꯔꯛꯄꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯀꯤꯅ ꯃꯍꯥꯛꯁꯤ ꯆꯦꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯝ ꯆꯦꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯩꯉꯥꯟ ꯃꯆꯥ ꯑꯃꯗꯤ ꯄꯥꯏꯖꯔꯤ, ꯑꯗꯨꯕꯨ ꯃꯩꯉꯥꯟ ꯑꯁꯤ ꯄꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥꯅ ꯀꯤꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯅꯠꯇꯦ꯫ ꯆꯠꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯊꯠꯂꯤ, ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯝꯕꯤ ꯈꯪꯉꯥꯎꯅꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯡ ꯑꯃꯗ ꯃꯍꯥꯛꯁꯦ ꯊꯨꯡꯂꯨꯕꯅꯤ꯫ ꯆꯤꯡ ꯑꯗꯨ ꯌꯧꯈꯤꯕꯗꯒꯤ ꯃꯆꯤ ꯃꯔꯨꯝ ꯀꯌꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯀꯞꯇꯨꯅ ꯈꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ
ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯀꯤꯅ ꯀꯤꯅ ꯆꯤꯡꯈꯣꯡ ꯃꯆꯤꯜ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯌꯥ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯎꯕꯗ ꯃꯁꯥꯗ ꯊꯨꯀꯠꯈꯤꯕ ꯑꯀꯤꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯃꯍꯥꯛꯁꯦ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯅꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯁꯥ ꯍꯪꯒꯠ-ꯍꯟꯗꯥ ꯅꯨꯄꯥ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗꯗꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯅꯨꯄꯥꯁꯦ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯔꯤꯃꯇ ꯋꯥꯒꯅꯣ ꯅꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯐꯪꯉꯨꯗꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯔꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯃꯗꯤ ꯄꯣꯛꯄꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯈꯤ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯂꯟꯆꯦꯟꯕꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯩꯃꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯆꯦꯟꯕꯁꯦ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ ꯐꯪꯈꯤꯗꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯗꯥꯏ ꯆꯠꯂꯒ ꯊꯤꯒꯅꯤ ꯀꯗꯥꯏꯗ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯕꯅꯤ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯟꯆꯦꯟꯕꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯔꯛꯇ꯭ꯔꯦ ꯉꯔꯥꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯎꯅꯔꯝꯕꯁꯤꯡ ꯑꯗꯨꯅ ꯑꯁꯣꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯍꯥꯏꯔꯛꯄ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯃ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯐꯪꯗ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯂꯟꯆꯦꯟꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯩꯃ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯌꯦꯡꯉꯨꯏ ꯂꯟꯆꯦꯟꯕ ꯑꯣꯏꯔꯝꯃꯗꯤ ꯃꯈꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ ꯗꯣꯛꯇꯔꯗ ꯌꯦꯡꯉꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯗꯣꯛꯇꯔꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯆꯣꯛꯊꯈꯤꯕ ꯀꯌꯥꯗꯨ ꯇꯦꯛꯈꯠꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯇꯦꯛꯈꯠꯍꯜꯂꯦ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯂꯟꯆꯦꯟꯕꯁꯦ ꯆꯨꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯄꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯄꯪꯎꯗ ꯎꯕ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯔꯦ ꯃꯥꯒꯤꯁꯦ ꯂꯥꯏꯑꯣꯛꯅꯕꯅꯤ ꯃꯥꯅ ꯆꯤꯡꯗ ꯋꯥꯟꯊꯔꯒ ꯇꯥꯔꯝꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯗꯤ ꯃꯍꯥꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯑꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯛꯏ ꯃꯁꯤꯗꯒꯤ ꯀꯅꯥ ꯑꯃꯥꯏꯕꯗ ꯌꯦꯡꯍꯟꯁꯤꯒꯦ ꯀꯅꯥ ꯀꯧꯔꯒ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯂꯟꯆꯦꯟꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯀꯌꯥꯁꯦ ꯐꯍꯟꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯃꯇꯝ ꯈꯔ ꯌꯦꯡꯒꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯁꯥꯔꯩ ꯄꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯟꯆꯦꯟꯕꯁꯦ ꯂꯥꯏ ꯇꯣꯡꯕ ꯂꯥꯏ ꯆꯪꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯍꯥꯏꯅꯔꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤꯀꯣ ꯀꯩꯅꯣ ꯂꯥꯏ ꯑꯃ ꯇꯣꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯆꯤꯡꯒꯤ ꯂꯥꯏ ꯑꯣꯛꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯨꯀꯣ ꯄꯥꯏꯔꯝꯕ ꯄꯣꯠꯅꯒ ꯊꯥꯔꯛꯄꯅꯤ ꯃꯤꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯁꯟꯅ ꯁꯟꯗꯣꯛꯄ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯂꯟꯆꯦꯟꯕꯕꯨ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕꯒꯤ ꯆꯥꯡꯗ ꯂꯥꯛꯂꯦ ꯑꯃꯅꯃꯨꯛ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅꯃꯨꯛ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯐꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯂꯥꯏ ꯇꯥꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯄꯪꯊꯥꯔ ꯊꯥꯏ ꯄꯪꯌꯦꯡꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯕꯗꯤ ꯉꯝꯗ꯭ꯔꯦ ꯈꯔꯅ ꯑꯃꯨꯛ ꯑꯁꯤꯗ ꯇꯧꯔꯒ ꯑꯁꯤꯗ ꯐꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯨꯅꯤ ꯂꯥꯏꯁꯪ ꯁꯥꯎ ꯍꯥꯏꯗꯨꯅ ꯁꯥꯒꯅꯤ ꯂꯥꯏꯁꯪ ꯁꯥꯅꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯕꯨ ꯐꯕ ꯉꯝꯗꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯐꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯀꯔꯤꯒꯨꯝꯕꯗ ꯃꯇꯩꯃ ꯐꯥꯎꯕ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯕꯁꯤ ꯀꯤꯔꯕꯅꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯒꯨꯝꯕ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯀꯤꯔꯨ ꯌꯦꯡꯂꯛꯄꯒꯨꯝꯕ ꯃꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯆꯨꯝꯅ ꯌꯦꯡꯗꯦ ꯂꯨꯝꯂꯒ ꯌꯦꯡꯕꯒꯨꯝꯕ ꯑꯃꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯟ ꯁꯥꯔꯒ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯣꯔꯛꯄꯒꯨꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯁꯟ ꯁꯥꯔꯒ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤꯅꯤ ꯈꯟꯒꯅꯤ ꯎꯕꯁꯤꯡꯅ ꯀꯤꯕ ꯇꯥꯕꯅꯤ ꯈꯪꯕ ꯇꯥꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯋꯥꯀꯠꯂꯛꯏ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯨ ꯃꯥꯕꯨ ꯎꯕꯗ ꯑꯩꯈꯣꯏꯁꯦ ꯃꯤꯍꯨꯟ ꯍꯧꯗꯨꯅ ꯁꯤꯒꯗꯕꯒꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯅꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝ ꯑꯗꯨꯇꯅ ꯋꯥꯖꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕꯒꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯒꯤꯗꯃꯛꯇꯤ ꯌꯦꯡꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯆꯍꯤ ꯃꯁꯤꯡ ꯑꯗꯨꯝ ꯐꯅꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯂꯟꯆꯦꯟꯕꯕꯨ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯗ ꯐꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯁꯦ ꯂꯥꯏ ꯇꯣꯡꯕꯗꯧꯅ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯃꯃꯩꯊꯪꯗ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯀꯌꯥꯁꯦ ꯌꯦꯡꯕ ꯌꯥꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯉꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯣꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯅ
ꯃꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛꯁꯦ ꯂꯥꯏ ꯇꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯈꯔ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯥꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯕꯗꯤ ꯈꯔ ꯍꯧꯏ꯫ ꯃꯥꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯅꯤꯅꯤ ꯍꯧꯔꯝꯂꯕꯁꯨ ꯑꯗꯨꯝ ꯐꯈꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯠꯇꯅ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯂꯥꯏ ꯇꯣꯡꯕꯤꯅꯤ, ꯃꯥꯏꯕꯤ ꯇꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕ ꯀꯌꯥꯁꯦ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯥꯅ ꯃꯤ ꯑꯇꯩꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯔꯛꯄ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯐꯠ ꯆꯠꯈꯤꯕꯗ ꯃꯤ ꯑꯁꯦ ꯑꯗꯨ ꯇꯧꯒꯅꯤ, ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯕꯗꯒꯤ ꯃꯉꯣꯟꯗ ꯍꯟꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯗꯁꯥ ꯂꯥꯡꯐꯝꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯍꯧꯅꯈꯤ꯫ ꯃꯁꯥꯗ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯇꯠꯇꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯃꯥꯅ ꯄꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯤꯡ ꯈꯔ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯣꯡꯕ ꯑꯃꯔꯣꯝꯗꯁꯨ ꯏꯙꯧ ꯇꯣꯡꯕ ꯒꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯣꯡꯂꯤꯉꯩ ꯃꯇꯝꯗ ꯌꯦꯡꯕꯤꯒꯗꯕꯅꯤ, ꯃꯥꯅ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯣ ꯐꯖꯅ ꯐꯥꯎꯍꯟꯒꯗꯕꯅꯤ, ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯄꯣꯛꯀꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯣꯏꯔꯣꯟ ꯇꯠꯇꯅ ꯂꯣꯜꯂꯤ꯫ ꯃꯥꯅ ꯐꯥꯎꯔꯤꯕꯁꯦ ꯃꯁꯦꯟ ꯃꯔꯥꯡ ꯀꯔꯤ ꯑꯗꯨꯝ ꯐꯥꯎꯕꯅꯤ꯫ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯃꯁꯥꯗ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛꯐꯝꯁꯦ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯗꯨ ꯃꯇꯧ ꯇꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥꯏ ꯑꯗꯨ ꯏꯆꯝ ꯆꯝꯃꯤ, ꯃꯃꯥꯏꯗꯨ ꯗꯥꯛꯐꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯆꯤꯡꯀꯥꯏꯕꯤꯕꯨ ꯍꯥꯏꯕꯤꯕꯅꯤ, ꯃꯥꯏꯆꯝꯕꯤꯕꯨ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ, ꯑꯗꯨꯝ ꯂꯣꯛꯏ꯫ ꯍꯌꯦꯡ ꯆꯥꯎꯔꯒ ꯐꯅꯤ ꯈꯪꯕ꯭ꯔꯥ, ꯍꯌꯦꯡ ꯆꯥꯎꯔꯒ ꯐꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯃꯁꯛ ꯃꯇꯧꯗꯤ ꯁꯥꯊꯤꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕꯗ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯛꯄꯅꯣ ꯈꯪꯗꯦ, ꯁꯥꯔꯤ ꯁꯦꯠꯄꯁꯦ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯁꯥꯔꯤꯁꯨ ꯑꯇꯣꯞꯄ ꯃꯤꯅ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤ ꯎꯕ ꯌꯥꯗꯦ, ꯄꯤꯛꯂꯤꯕꯤ ꯃꯥꯁꯨ ꯁꯦꯠꯀꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯉꯪꯉꯤ꯫ ꯃꯃꯥ ꯍꯣꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯗꯨꯝ ꯇꯧꯍꯜꯂꯤ꯫ ꯁꯥꯔꯤ ꯃꯆꯥꯒ ꯁꯦꯝꯕꯤꯗꯨꯅ ꯃꯥꯕꯨ ꯁꯦꯠꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕꯁꯤ ꯕꯦꯛ ꯅꯥꯀꯟꯗ ꯑꯃ ꯌꯥꯜꯂꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯆꯩ, ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯟꯗꯨꯅ ꯃꯤꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯃꯃꯥꯡꯉꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝ ꯃꯥꯒꯤ ꯃꯁꯥꯗ ꯑꯗꯨꯝ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯌꯥꯝꯅ ꯀꯥꯡꯉꯤ, ꯌꯥꯝꯅ ꯋꯥꯏ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ, ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯂꯩꯔꯥꯡꯗ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯁꯥꯁꯦ ꯐꯤ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯡꯁꯤꯡ ꯃꯇꯝꯕꯨꯗꯤ ꯈꯥꯏꯗꯣꯛꯏ꯫ ꯃꯤ ꯑꯗꯨꯅ ꯍꯦꯛ ꯐꯝꯊꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯐꯤ ꯀꯨꯞꯁꯤꯜꯂꯕꯁꯨ ꯃꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯁꯨꯝ ꯐꯥꯎꯊꯔꯛꯏ ꯍꯥꯏꯊꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯌꯥꯝꯕ ꯆꯨꯝꯃꯤ, ꯑꯁꯤ ꯇꯧ ꯑꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯐꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕꯤ ꯆꯍꯤ 10 ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯦ ꯂꯣꯟꯅ ꯀꯞꯆꯩ, ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯆꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯈꯤꯕꯅ ꯊꯪꯅꯕ ꯈꯨꯜ ꯐꯥꯎꯕ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯝ ꯇꯠꯇꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏ, ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯗꯤ ꯈꯪꯉꯤꯗ꯫ ꯌꯦꯡꯉꯨꯅꯦ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗꯕꯨ ꯍꯨꯏꯅ ꯍꯧꯗꯣꯡꯅ ꯈꯣꯠꯈꯤꯕꯗꯧꯅ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃꯁꯦ ꯈꯣꯠꯄꯒꯤ ꯃꯃꯤ ꯂꯥꯛꯏꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯋꯥꯕꯨꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯅ ꯃꯆꯥ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯈꯤꯕꯒꯤꯅꯤ ꯈꯣꯠꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗ, ꯃꯥꯗꯤ ꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯋꯥꯀꯥꯏ ꯉꯥꯡꯅꯅꯤꯡꯕ ꯀꯌꯥ ꯑꯃꯅꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯇꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯇꯥꯕ ꯑꯃꯗꯤ ꯃꯈꯧꯔꯤ ꯃꯈꯨꯠꯇꯁꯨ ꯈꯔ ꯂꯩꯕꯅꯤ꯫ ꯃꯁꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃꯗ ꯑꯣꯏꯔꯛꯄ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯗ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯂꯥꯏ ꯇꯣꯡꯂꯤꯕ ꯃꯥꯅ ꯐꯥꯎꯊꯔꯤꯕ ꯀꯌꯥꯁꯦ ꯃꯁꯤ ꯐꯥꯎꯍꯜꯂꯣ꯫ ꯑꯁꯤꯅ ꯍꯌꯦꯡ ꯃꯌꯥꯏ ꯆꯪꯂꯛꯄ ꯃꯇꯝ ꯂꯣꯏꯕ ꯇꯟꯖꯥ ꯑꯃꯗꯤ ꯂꯥꯛꯀꯅꯤ, ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅꯁꯨ ꯐꯅꯕ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ,
ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯅ ꯐꯖꯅ ꯌꯦꯡꯕ ꯍꯩꯇꯕ ꯂꯥꯌꯦꯡꯕ ꯍꯩꯇꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯃꯁꯤꯡ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯆꯍꯤ 3-4ꯒꯤ ꯃꯇꯝ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯆꯍꯤ 13ꯂꯣꯝ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 15-16ꯗꯤ ꯑꯁꯨꯝꯅ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃ ꯇꯠꯇꯅ ꯇꯧꯔꯛꯄꯁꯤꯅ ꯃꯇꯝ ꯂꯤꯁꯥꯡꯁꯤꯠꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯦ꯫ ꯃꯤꯅꯗꯤ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯄꯥꯝꯃꯣꯏ, ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ, ꯑꯁꯨꯝꯅ ꯂꯥꯏ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕꯤ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯒꯅꯤ, ꯑꯁꯨꯝ ꯂꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯤꯕꯁꯤꯡ ꯑꯃꯗꯤ ꯀꯜꯂꯛꯄ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯁꯨ ꯄꯪꯉꯥꯡꯇ ꯉꯥꯡꯅꯩ꯫ ꯑꯣꯏꯔꯔꯣꯏꯗ, ꯃꯁꯤ ꯑꯣꯏꯔꯔꯣꯏꯗ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯔꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯅꯤ ꯂꯥꯜꯂꯒ ꯂꯩꯔꯤꯕꯅꯤ ꯂꯟꯆꯦꯟꯕꯒꯤ ꯂꯝꯗꯝ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯤꯅꯤ ꯍꯥꯏꯖꯔꯤꯕꯇꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯤ ꯑꯃꯗ ꯀꯨꯜꯂꯒ ꯂꯩꯔꯝꯕ, ꯃꯁꯤ ꯑꯃꯗꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯑꯩꯒꯤ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯇꯧꯔꯛꯄ ꯃꯍꯥꯛ ꯆꯍꯤ ꯃꯁꯤꯡ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ꯫ ꯃꯤꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯄ, ꯑꯁꯨꯝꯅ ꯈꯨꯜ ꯑꯅꯤ ꯂꯥꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯑꯃꯈꯛ ꯑꯁꯤꯒꯨꯝꯕ ꯃꯥꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕ ꯃꯇꯝꯗ ꯌꯦꯡꯂꯕꯗꯤ, ꯃꯥꯅ ꯌꯦꯡꯕꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯨꯔꯨꯝꯖꯔꯕꯗꯤ ꯐꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯠꯇꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯂꯟꯆꯦꯟꯕꯁꯦ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯧꯔꯥꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯂꯟꯆꯦꯟꯕꯕꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯄꯗꯨꯅ ꯂꯩꯔꯥꯡ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯗꯕ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔꯗꯤ ꯇꯠꯇꯅ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯥꯁꯦ ꯄꯅꯤꯛꯇ ꯅꯤꯛꯈꯠꯂꯛꯏ꯫ ꯃꯃꯥꯡꯗ ꯃꯤ 2-3 ꯍꯥꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯪꯒꯣꯜꯗ ꯃꯐꯤ ꯑꯃ ꯀꯨꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯐꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ꯫ ꯂꯟꯆꯦꯟꯕ ꯁꯨꯃꯥꯡ ꯑꯁꯤ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯗꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯥꯁꯦ ꯄꯅꯤꯛꯇ ꯅꯤꯛꯂꯒ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯀꯟꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯩꯃꯅ ꯂꯟꯆꯦꯟꯕꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯀꯟꯅꯩ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤ ꯑꯃꯅꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯡꯒꯣꯟꯗ ꯃꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯔꯥꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯕꯨ ꯃꯥꯡꯒꯣꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯗꯤ ꯃꯁꯥ ꯃꯐꯤ ꯀꯨꯞꯂꯤꯕꯅꯤ꯫ ꯃꯁꯥꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯧꯁꯥ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯗ ꯄꯪꯅꯤꯛꯇ ꯅꯤꯛꯇꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯔꯣꯜ ꯑꯁꯦ ꯑꯈꯣꯏꯕ ꯂꯣꯜ ꯑꯃꯗ ꯃꯥꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯥ? ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯡꯂꯔꯕ꯭ꯔꯥ ꯅꯍꯥꯛ? ꯋꯥꯔꯤ ꯂꯩꯕ ꯅꯍꯥꯛꯅꯤ꯫ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯀꯥꯎꯕꯅꯣ? ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯍꯥꯛ ꯂꯥꯛꯇꯕꯅꯣ? ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯥꯡꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯟꯆꯦꯟꯕꯁꯦ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯐꯥꯖꯤꯟ ꯀꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯁꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯆꯞ ꯇꯤꯡꯕ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯈꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯥꯡꯅ ꯐꯥꯎꯊꯔꯛꯂꯤꯕ ꯃꯥꯅ ꯂꯣꯜꯂꯤꯕ ꯋꯥ ꯀꯌꯥꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯁꯨ ꯂꯣꯟꯕ ꯌꯥꯕ ꯂꯣꯜꯂꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ, ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯕ ꯁꯥꯊꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯄꯔꯃꯥꯟ ꯄꯟꯊꯩꯔꯅ ꯑꯗꯨꯝ ꯉꯥꯡꯂꯝꯂꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯔꯥꯡ ꯑꯁꯦ ꯃꯁꯥ ꯑꯁꯤ ꯐꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯁꯦ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯋꯥꯟꯊꯔꯛꯄ ꯃꯇꯝ ꯑꯁꯤꯒ ꯇꯥꯟ ꯆꯞ ꯆꯥꯅꯅ ꯑꯗꯨꯃꯛ ꯂꯟꯆꯦꯟꯕꯁꯨ ꯋꯥꯟꯊꯔꯛꯈꯤꯕꯅꯤ꯫ ꯂꯩꯔꯥꯡꯅ ꯐꯥꯎꯊꯔꯤꯕ ꯂꯣꯜꯂꯤꯕ ꯀꯌꯥꯁꯦ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯇꯥꯔꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯆꯍꯤ 15 ꯃꯃꯥꯡꯗ ꯂꯟꯆꯦꯟꯕꯒꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯁꯤ ꯂꯩꯔꯥꯡꯅ ꯐꯥꯎꯊꯔꯤꯕ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯚꯥꯞ ꯂꯥꯟꯁꯤꯟꯕ ꯉꯝꯃꯨꯗꯕꯅꯤ꯫ ꯂꯩꯔꯥꯡ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯂꯥꯏꯀꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯟꯆꯦꯟꯕꯁꯨ ꯂꯥꯏꯀꯟꯅꯔꯤ꯫ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯈꯤꯕꯗ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯥꯏꯀꯟꯅꯕ ꯋꯥꯟꯊꯔꯛꯄ ꯀꯌా ꯑꯃ ꯇꯧꯕꯗꯒꯤ ꯂꯟꯆꯦꯟꯕꯁꯨ ꯃꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯩꯃꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ 2-3 ꯍꯧꯈ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯟꯆꯦꯟꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯛꯑꯦ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯥꯡꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ 8-9ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯔꯛꯄꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏ ꯇꯣꯡꯕ, ꯆꯣꯏꯔꯣꯜ ꯂꯣꯟꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥꯁꯦ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯃꯥꯡꯗ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏ ꯃꯥꯒꯤ ꯂꯥꯏꯐꯥꯎ ꯐꯥꯎꯔꯤꯕ ꯀꯌꯥ ꯑꯁꯤ ꯐꯥꯎꯍꯜꯂꯨ, ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯕꯨꯅꯤ ꯃꯈꯣꯏꯅ ꯊꯥꯖꯈꯤꯕ꯫
ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯟꯆꯦꯟꯕꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯈꯣꯏ ꯃꯌꯥꯝ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯄꯦꯟꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯥꯡꯒꯤ ꯌꯨꯝ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯟꯆꯦꯟꯕ ꯌꯥꯎꯔꯛꯇꯦ꯫ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯤ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯤ ꯌꯦꯡꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯌꯥꯝꯅ ꯄꯨꯟꯕꯁꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯥꯡ ꯊꯦꯡꯅꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯊꯦꯡꯅꯩ꯫ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯄꯦꯟꯖꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯖꯕꯗꯒꯤ ꯐꯔꯦ, ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ, ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯏ, ꯃꯈꯣꯏꯁꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯃꯛꯏ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯥꯡ ꯑꯁꯦ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ, ꯃꯥꯒꯤ ꯑꯁꯨꯝꯅ ꯐꯥꯎꯕ ꯀꯌꯥ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯕ ꯇꯟꯖꯥꯗꯨ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯏꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯣꯡꯕꯒꯤ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯈꯨꯟꯗꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯤꯌꯨ, ꯑꯁꯨꯝꯅꯁꯨ ꯄꯥꯎ ꯄꯤꯔꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯈꯤꯕꯅꯤ, ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯧꯏ, ꯑꯗꯨꯕꯨ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯊꯦꯡꯅꯍꯧꯗꯕꯗꯒꯤ ꯃꯇꯩ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯕ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏ, ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯉꯥꯎꯕ ꯑꯣꯏꯔꯨꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯛꯂꯤꯕꯁꯦ, ꯅꯈꯣꯏꯅ ꯌꯦꯡꯂꯨꯏ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛꯀ ꯆꯠꯈꯤ꯫ ꯑꯩꯒꯤꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅꯗꯤ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏꯖꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯩꯃꯅ ꯂꯟꯆꯦꯟꯕꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯎꯅꯔꯨꯕ ꯌꯥꯏ, ꯃꯍꯥꯛꯅꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗꯒꯤꯅꯤ ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯑꯅꯥꯕ ꯀꯌꯥꯁꯦ, ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯐꯈꯤꯕ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯝꯕ, ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕꯒꯤ ꯊꯕꯛ ꯀꯌꯥꯁꯦ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ, ꯃꯈꯣꯏꯒꯤꯁꯨ ꯐꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯈꯨꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯛꯈꯤ, ꯐꯖꯅ ꯋꯥꯔꯤ ꯁꯥꯎ, ꯑꯗꯨꯒ ꯅꯪꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯨꯗꯣꯟ ꯇꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯟꯆꯦꯟꯕ ꯅꯣꯡꯃ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯆꯞ ꯆꯥꯅ ꯂꯩꯀꯥꯏꯗꯣ ꯃꯥꯅ ꯈꯪꯗ꯭ꯔꯦ꯫ ꯈꯨꯟꯗꯣ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯂꯩꯀꯥꯏꯗꯨ ꯆꯪꯗ꯭ꯔꯤꯉꯩ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯍꯪꯂꯒ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ, ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨ ꯍꯦꯛ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯥꯡꯂꯨꯞ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯤ ꯎꯕꯗꯒꯤ ꯂꯟꯆꯦꯟꯕꯅ ꯏꯆꯟꯁꯤꯡ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯝꯕꯁꯤꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ, ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯟꯆꯦꯟꯕꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯈꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯐꯤ ꯏꯜꯂꯤ꯫ ꯃꯐꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯣ ꯈꯨꯝꯖꯤꯟꯖꯔꯒ ꯂꯟꯆꯦꯟꯕꯗ ꯃꯍꯥꯛꯁꯨ ꯌꯦꯡꯕ ꯌꯥꯎꯏ꯫ ꯅꯨꯄꯤ ꯑꯃꯅ ꯀꯀꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯥꯕꯁꯤꯡ ꯌꯦꯡꯂꯝꯕꯗꯣ, ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯥꯡꯗ ꯀꯦꯔꯨ ꯀꯦꯔꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯅꯗꯨꯅ ꯃꯥꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯅꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ, ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯂꯟꯆꯦꯟꯕꯅ ꯈꯨꯝꯃꯤ, ꯀꯀꯥꯁꯨ ꯁꯤꯅꯤꯗ, ꯑꯩꯁꯨ ꯃꯇꯝ ꯑꯃ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯗꯒꯤ ꯑꯩ ꯀꯨꯏꯅ ꯐꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯈꯣꯏ ꯇꯥꯆꯧ ꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯈꯤꯕꯗꯒꯤ ꯑꯩꯁꯦ ꯐꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯃꯤ ꯄꯨꯟꯕ ꯃꯤ ꯂꯣꯏꯅꯕ ꯌꯥꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ, ꯑꯩꯒꯤꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯀꯀꯥ ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯁꯤꯡꯗꯤ ꯌꯦꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯌꯨꯝꯗ ꯆꯪꯂꯒꯗꯤ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯪꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯊꯦꯡꯅꯗꯧꯕ ꯃꯥꯟꯗꯦꯗ ꯀꯀꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯅꯥꯛꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯃꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ, ꯊꯣꯡꯒꯥꯜ ꯐꯥꯎ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯪꯕ ꯍꯧꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯆꯪꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯏꯗ ꯐꯤ ꯈꯨꯝꯂꯕꯁꯨ ꯂꯩꯔꯥꯡꯅ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯥꯡꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ, ꯀꯩꯗꯧꯔꯦ? ꯅꯪ ꯍꯥꯟꯅ ꯇꯥꯎꯒꯦ ꯍꯥꯏꯔꯣ? ꯏꯀꯥꯏꯖꯗ꯭ꯔꯣ? ꯂꯩꯔꯥꯡꯅ, ꯅꯠꯇꯦ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯋꯥ ꯊꯠꯂꯒ ꯍꯥꯏꯔꯛꯏ,
ꯈꯜꯂꯨꯅꯨꯁꯦ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯁꯛꯁꯨ ꯀꯅꯥꯃꯠꯇꯅ ꯄꯥꯛ ꯈꯪꯕ ꯉꯝꯗꯕꯅꯤ ꯅꯪꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯐꯤ ꯈꯨꯝꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯃꯈꯣꯏꯅ ꯑꯅꯥꯕ ꯐꯕꯒꯤ ꯅꯪꯕꯨ ꯎꯅꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯨꯗ ꯅꯪ ꯅꯁꯛ ꯇꯥꯛꯊꯣꯛꯀꯅꯨꯀꯣ ꯃꯤ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯆꯤꯟ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯛꯀꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯒꯤ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏꯅꯁꯨ ꯅꯪ ꯊꯤꯔꯛꯀꯅꯤ ꯅꯪ ꯎꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯂꯥꯛꯑꯣ ꯂꯩꯇꯕ ꯁꯥꯁꯦꯕ ꯂꯩꯔꯥꯡ ꯌꯥꯗꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯅ ꯃꯥ ꯌꯦꯡꯈꯤꯕ꯭ꯔꯥꯅꯤ ꯃꯥꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯈꯤꯕ ꯑꯁꯨꯝꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕꯒꯤ ꯋꯥꯈꯜꯗꯧꯅ ꯂꯩꯔꯥꯡꯒꯤ ꯃꯁꯥꯗ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯂꯟꯆꯦꯟꯕ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯅꯝꯐꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯝꯂꯣꯝꯗ ꯂꯟꯆꯦꯟꯕ ꯆꯪꯉꯨꯔꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯔꯥꯡꯒ ꯃꯥꯒ ꯎꯅꯕ ꯐꯪꯂꯛꯇ꯭ꯔꯦ ꯎꯅꯕ ꯐꯪꯗꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯝꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯟꯆꯦꯟꯕ ꯊꯣꯔꯛꯏ ꯂꯩꯔꯥꯡꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯃꯍꯥꯛꯁꯦ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯟꯅ ꯊꯣꯔꯛꯈꯤꯕꯅꯤ ꯃꯥꯅ ꯊꯣꯔꯛꯂꯤꯕꯁꯦ ꯂꯟꯆꯦꯟꯕꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯅꯅꯕꯅꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯐꯤ ꯈꯨꯝꯖꯤꯜꯂꯒ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯄꯥꯛꯊꯅ ꯂꯩꯔꯒ ꯂꯟꯆꯦꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯉꯤ ꯂꯟꯆꯦꯟꯕꯕꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯁꯥꯁꯦ ꯌꯦꯅꯤꯡ ꯑꯃ ꯂꯥꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯃꯥꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯐꯥꯎꯔꯤꯕ ꯆꯍꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯌꯥꯝ ꯍꯥꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯎꯅꯤꯡꯂꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯂꯟꯆꯦꯟꯕ ꯌꯧꯈ꯭ꯔꯦ ꯃꯥꯅ ꯌꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯁꯣꯝꯗ ꯂꯩꯔꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯔꯥꯡꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯃꯥꯗ ꯏꯃꯥ ꯑꯩꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯈꯤ ꯍꯥꯏ ꯑꯗꯨ ꯂꯥꯛꯑꯝꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯪꯅ ꯈꯪꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯑꯝꯃꯦ ꯃꯇꯝ ꯑꯃ ꯃꯥꯁꯨ ꯅꯥꯔꯝꯕꯖꯥꯠꯅꯤ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯊꯦꯡꯅꯗ꯭ꯔꯦ ꯆꯠꯈ꯭ꯔꯕꯅꯤ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯄꯤꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯅꯥꯅꯣ ꯑꯩꯅ ꯌꯦꯡꯈꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤꯗꯤ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯀꯔꯤꯒꯤꯅꯣ ꯀꯨꯞꯅ ꯍꯪꯉꯤꯗꯦ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯤ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤꯅꯤꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯤꯁꯤꯡꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯅ ꯐꯖꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯔꯥꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯕꯗꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯐꯥꯎꯈꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕ ꯃꯇꯝꯗ ꯃꯥꯅ ꯆꯦꯠꯅ ꯊꯥꯖꯕꯤ ꯃꯃꯥꯟꯅꯕꯤ ꯂꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯉꯔꯥꯡ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯆꯍꯤꯗꯤ ꯌꯥꯝꯅ ꯌꯥꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯔꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯆꯍꯤꯗ ꯑꯃꯗ ꯈꯦꯟꯅꯕꯗꯣ ꯍꯩꯃꯥ ꯍꯅꯨꯕꯗꯣ ꯀꯔꯤꯒꯤ ꯄꯥꯝꯃꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯥꯡꯅ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯃꯨꯛꯇꯪꯗ ꯎꯅꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯕꯨ ꯈꯪꯕ꯭ꯔꯥꯅꯦ ꯌꯨꯝꯕ ꯈꯪꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯥꯡꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤꯗꯤ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯊꯪꯅꯕ ꯈꯨꯟꯗꯨꯁꯨ ꯀꯟꯅ ꯂꯩꯀꯥꯏ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯆꯠꯄꯗ ꯈꯪꯅꯦꯕ ꯅꯣꯡꯃꯇ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯗꯨꯗ ꯂꯩꯔꯥꯡꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯌꯨꯛꯇ ꯃꯈꯣꯏꯁꯦ ꯂꯝ ꯂꯥꯞꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯁꯤ ꯐꯥꯎꯇꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯃꯈꯣꯏꯅ ꯂꯟꯆꯦꯟꯕꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯂꯩꯀꯥꯏꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯦꯡꯂꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯦ ꯂꯩꯀꯥꯏꯁꯨ ꯈꯪꯗꯕꯅꯤ ꯐꯪꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯍꯟꯕ ꯇꯥꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯛꯄ ꯅꯠꯇꯦ ꯂꯩꯔꯥꯡꯇꯅ ꯆꯥꯛꯆꯕꯅꯤ ꯃꯄꯨꯒꯤ ꯅꯣꯡꯗꯝꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛꯀ ꯊꯧꯗꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯁꯨ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯂꯥꯛꯂꯤꯕꯁꯦ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯂꯩꯔꯥꯡꯅ ꯎꯔꯨꯔꯦ ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ ꯍꯥꯏꯗꯨꯅ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯤ ꯂꯟꯆꯦꯟꯕꯒꯤ ꯁꯥꯏꯀꯜꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯀꯥ ꯑꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕ ꯁꯥꯏꯀꯜ ꯈꯥꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯩꯔꯥꯡꯁꯦ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯐꯤ ꯈꯨꯝꯖꯤꯜꯂꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯪꯕꯗꯣꯅ
ꯀꯀꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯂꯟꯆꯦꯟꯕꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯀꯥꯁꯤ ꯑꯣꯖꯥꯔꯥ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯠꯇꯦ ꯂꯟꯆꯦꯟꯕꯅ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯕꯅꯦ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯕꯨ ꯎꯈꯤꯕꯒꯨꯝ ꯈꯪꯈꯤꯕꯒꯨꯝ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯦꯡꯅꯔꯝꯃꯅꯤ ꯀꯗꯥꯏꯗ ꯄꯨꯏꯅꯣ ꯀꯀꯥ ꯂꯟꯆꯦꯟꯕꯁꯨ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯦ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯈꯪꯕ ꯌꯥꯕ ꯈꯪꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯄꯨꯟꯅ ꯈꯪꯗꯣꯛꯂꯦ ꯀꯣꯟꯅ ꯊꯪꯗ ꯋꯥꯔꯤ ꯑꯁꯤ ꯀꯀꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯂꯟꯆꯦꯟꯕ ꯀꯔꯤ ꯈꯨꯝꯒꯅꯤ ꯂꯟꯆꯦꯟꯕꯁꯨ ꯅꯈꯣꯏꯕꯨ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯑꯦ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯕꯨ ꯐꯤ ꯈꯨꯝꯂꯤꯕꯤ ꯂꯩꯔꯥꯡꯅ ꯑꯃ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯅꯦ ꯀ꯭ꯂꯥꯁ 10ꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯀ꯭ꯂꯥꯁ 10 ꯍꯦꯟꯗꯣꯛꯈ꯭ꯔꯕꯅꯤ ꯂꯩꯔꯥꯡꯗꯤ ꯀ꯭ꯂꯥꯁ 10 ꯊꯥꯍꯧꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯈꯤꯕꯅꯤ ꯂꯟꯆꯦꯟꯕꯅ ꯍꯣꯏ ꯇꯧꯁꯤ ꯃꯇꯝꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕꯅ ꯍꯥꯏꯕꯁꯨ ꯀꯨꯞꯅ ꯍꯪꯂꯛꯑꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯒꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯃꯝꯕꯣꯏ ꯀꯔꯤꯑꯣꯏ ꯂꯟꯆꯦꯟꯕꯁꯨ ꯄꯥꯎꯈꯨꯝꯗ ꯈꯨꯝꯂꯨꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯅꯤ ꯇꯝꯕ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯝꯂꯒ ꯂꯟꯆꯦꯟꯕꯁꯦ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯂꯩꯔꯥꯡ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯦꯀꯣ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯂꯩꯔꯥꯡꯅ ꯈꯔ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯗꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗꯅꯤ ꯂꯩꯔꯥꯡ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯁꯤ ꯌꯨꯝꯗ ꯂꯥꯛꯂꯔꯦ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯏꯟꯁꯤꯜꯂꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯤꯕꯅꯤ ꯃꯃꯥꯟꯅꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯩꯔꯥꯡꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯍꯧꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯀ꯭ꯂꯥꯁ 10 ꯊꯥꯍꯜꯂꯁꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 10 ꯊꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ ꯃꯥꯒꯤ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯆꯜꯂꯒ 10 ꯊꯥꯟꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯅ ꯃꯈꯨꯝꯃꯤ ꯏꯃꯥ ꯐꯖꯅ ꯊꯥꯍꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯀ꯭ꯂꯥꯁ 10 ꯂꯣꯏꯁꯤꯜꯂꯕꯗꯤ ꯐꯩꯗꯅ ꯂꯩꯔꯥꯡꯗꯤ ꯍꯥꯟꯅꯒꯨꯝꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯅꯣꯔꯃꯦꯜꯗ ꯂꯩꯔꯕꯅꯤꯅ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯗ ꯍꯪꯉꯤ ꯅꯪꯕꯨ ꯊꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯐꯝꯁꯨ ꯑꯃ ꯂꯩꯔꯦ ꯃꯁꯤꯗ ꯈꯔ ꯇꯝꯕ ꯍꯧꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯅꯁꯨ ꯌꯥꯔꯦ ꯀꯗꯥꯏꯗꯅꯣ ꯍꯪꯕ ꯃꯇꯝꯗ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯦ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 10 ꯍꯦꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯂꯟꯆꯦꯟꯕꯒꯤ ꯌꯨꯝ ꯂꯩꯀꯥꯏ ꯈꯪꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯗꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯁꯦ ꯃꯥꯛꯁ ꯑꯃꯅ ꯎꯞꯁꯤꯜꯂꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯕ ꯃꯇꯝꯗꯁꯨ ꯂꯩꯔꯥꯡꯁꯦ ꯂꯟꯆꯦꯟꯕꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯃꯉꯣꯟꯗ ꯆꯪꯗꯦ ꯂꯟꯆꯦꯟꯕꯕꯨ ꯌꯦꯡꯖꯔꯒ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯂꯩꯔꯥꯡꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯗꯧꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯏꯊꯤꯜ ꯈꯔꯁꯨ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯁꯤꯗꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯗꯕ ꯃꯇꯝꯗ ꯑꯃꯗꯤ ꯂꯣꯏꯔꯕ ꯃꯇꯝ ꯂꯥꯛꯄ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯥꯡꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯃꯥꯅ ꯉꯥꯎꯖꯔꯤꯕꯁꯤꯗꯤ ꯑꯣꯖꯥ ꯂꯟꯆꯦꯟꯕ ꯑꯁꯤꯕꯨꯅꯤ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏ ꯃꯤꯗꯤ ꯆꯍꯤ ꯌꯥꯝꯂꯕꯅꯤꯀꯣ ꯄꯥꯈꯪ ꯑꯔꯤꯕꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯆꯍꯤ 10 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯅꯪꯅ ꯂꯩꯔꯒ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯅꯤ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯩꯔꯥꯡꯅ ꯈꯨꯝꯃꯤ ꯅꯪꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯈꯪꯗꯦ ꯑꯣꯖꯥ ꯂꯟꯆꯦꯟꯕꯁꯦ ꯀꯀꯥ ꯑꯣꯏꯖꯔꯁꯨ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯃꯃꯥꯟꯅꯕꯤꯅ ꯑꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯗꯅ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅꯗꯤ ꯐꯅ ꯀꯟꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯁꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯇꯣꯏꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯋꯥ ꯉꯥꯡꯅꯕꯗ ꯀꯣꯏꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯔꯛꯂꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯈꯣꯏ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯃꯁꯛ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯛꯁꯨ ꯎꯞꯁꯤꯜꯂꯦ ꯅꯣꯡꯃꯗꯤ ꯂꯟꯆꯦꯟꯕꯅ ꯅꯪꯒꯤ ꯃꯥꯏ ꯈꯨꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯂꯩꯔꯥꯡ ꯈꯨꯝꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯣꯟꯊꯈꯤꯕꯅꯤ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯕꯦꯁꯇ ꯇꯝꯃꯤꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯂꯩꯔꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯍꯥꯛꯁꯦ ꯃꯃꯥꯏꯗ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯗꯥꯛꯐꯝ ꯈꯔ ꯂꯩꯕꯗꯨꯗ ꯏꯀꯥꯏꯗꯨꯅ ꯎꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯂꯟꯆꯦꯟꯕꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯆꯥꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯄꯨꯜꯂꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ ꯑꯣꯖꯥ ꯂꯟꯆꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯂꯩꯔꯥꯡꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ
ꯑꯗꯨꯕꯨ ꯂꯩꯔꯥꯡꯇꯅ ꯐꯥꯎꯖꯕꯅꯤ ꯂꯟꯆꯦꯟꯕꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯆꯍꯤ 40 ꯂꯥꯟꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯌꯥꯝ ꯃꯈꯣꯏ ꯃꯇꯩ ꯃꯈꯣꯏꯅ ꯅꯨꯄꯤ ꯊꯤꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯅꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯕꯨ ꯑꯣꯏꯔꯣ ꯑꯊꯤꯕꯕꯨ ꯑꯣꯏꯔో ꯃꯕꯨꯛ ꯐꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯤꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯅꯨꯃꯤꯠ 2-3 ꯑꯃꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯟꯆꯦꯟꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯩ ꯃꯊꯣꯔꯛꯏ, ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯊꯕꯛ ꯁꯨꯕꯗꯧꯅ ꯃꯔꯥꯡ ꯃꯔꯥꯡ ꯈꯔ ꯇꯣꯠꯄ ꯃꯇꯧ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ "ꯏꯅꯝꯃ ꯀꯔꯤ ꯂꯩꯒꯦ ꯍꯟꯗꯛ ꯌꯨꯝꯗ ꯀꯟꯅ ꯁꯦꯝꯖꯤꯜꯂꯤꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩꯃꯅ ꯈꯨꯝꯃꯤ, "ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯁꯦ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯦ, ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯨꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦ, ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥ ꯂꯨꯍꯣꯡꯅꯕ ꯇꯧꯔꯅꯤ, ꯑꯗꯨꯗ ꯌꯨꯝꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯉꯩꯁꯤꯗ ꯁꯦꯝꯖꯤꯜꯍꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯅꯤ ꯂꯩꯔꯥꯡ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯑꯣꯖꯥ ꯂꯟꯆꯦꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯥꯕꯨ ꯎꯔꯒꯇ ꯍꯔꯥꯎꯖꯩ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯉꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦ, ꯂꯨꯍꯣꯡꯅꯕꯁꯨ ꯃꯇꯝ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯩꯔꯥꯡꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯟꯆꯦꯟꯕ ꯊꯣꯔꯛꯏ, ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯑꯁꯤꯗꯤ ꯃꯃꯤꯠꯇꯤꯛ ꯃꯄꯤ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯃꯥꯛꯁ ꯎꯞꯁꯤꯟꯕ ꯇꯥꯔꯕꯁꯨ ꯃꯃꯤꯠ ꯑꯗꯨꯗꯤ ꯈꯨꯝꯗꯕꯅꯤꯅ ꯃꯃꯤꯠ ꯑꯁꯦ ꯏꯆꯣꯠ ꯆꯣꯠꯄꯗꯧꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯄꯤ ꯇꯥꯔꯤꯕꯁꯦ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯣꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯃꯄꯤꯗꯨ ꯇꯊꯣꯛꯄꯤꯔꯤ꯫ "ꯇꯧꯒꯅꯨ, ꯑꯗꯨꯝꯕ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯇꯧꯕꯤꯔꯤ꯫ ꯂꯟꯆꯦꯟꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯂꯩꯔꯥꯡ ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯂꯩꯔꯥꯡ ꯊꯋꯥꯏ ꯌꯥꯝꯅ ꯁꯥꯏ꯫ ꯑꯣꯖꯥ ꯂꯟꯆꯦꯟꯕꯒꯤ ꯅꯨꯄꯤ ꯍꯥꯏꯅꯈ꯭ꯔꯦ, ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯕꯗꯨꯅ ꯌꯩꯔꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ꯫ ꯂꯩꯔꯥꯡ ꯆꯠꯅ ꯆꯠꯅ ꯑꯗꯨꯝ ꯀꯞꯄꯤ꯫ ꯁꯥꯏꯀꯜ ꯊꯧꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯝ ꯀꯞꯅ ꯀꯞꯅ ꯃꯍꯥꯛꯁꯦ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯂꯩꯔꯥꯡ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ, ꯑꯗꯨꯝ ꯀꯞꯄꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯕ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯀꯞꯅ ꯀꯞꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ "ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯀꯞꯄꯤ꯫ ꯂꯩꯔꯥꯡ ꯃꯃꯥꯟꯅꯕꯤꯅꯁꯨ ꯂꯩꯔꯥꯡꯕꯨ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯃꯥ ꯑꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯂꯩꯔꯥꯡꯁꯦ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯑꯗꯨꯝ ꯐꯖꯅ ꯀꯞꯄꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯐꯅ ꯀꯟꯅ ꯊꯦꯝꯃꯤ, "ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯆꯠꯁꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ, ꯑꯩ ꯆꯠꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯋꯥ ꯂꯣꯜꯂꯒ ꯂꯩꯕ ꯉꯝꯒꯅꯤ? ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯀꯥꯏꯕꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯥꯅ ꯀꯞꯂꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯦ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯂꯕꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯃꯥꯟꯅꯕꯤꯗ ꯃꯃꯥ ꯑꯗꯨꯅ ꯆꯞꯈꯠꯂꯦ꯫ ꯃꯥꯅ ꯍꯪꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯆꯠꯂꯤꯕꯁꯤꯁꯨ ꯊꯪꯅꯕ ꯈꯨꯟꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯣ ꯆꯍꯤ ꯌꯥꯝꯂꯦ, ꯆꯍꯤ 40 ꯈꯤꯇꯪ ꯍꯦꯜꯂꯝꯂꯒꯅꯤ꯫ ꯂꯩꯔꯥꯡꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯥꯕꯨ ꯎꯔꯨꯕꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯣꯟ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯆꯠꯄꯅꯤ꯫ ꯑꯣꯖꯥꯗꯣ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯩ, ꯆꯍꯤꯕꯨꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯃꯃꯥꯗꯨꯅ ꯀꯔꯤ ꯆꯍꯤ 40 ꯁꯨꯔꯕ ꯄꯥꯈꯪ, ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯀꯔꯝ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯋꯥ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯣꯏꯅ ꯂꯤ, ꯑꯗꯨꯕꯨ ꯆꯍꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯁꯤꯗ ꯃꯃꯥꯁꯤꯅꯁꯨ ꯊꯥꯖꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯗꯨꯅ ꯐꯅ ꯀꯟꯅ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯟꯆꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯃꯇꯝ ꯈꯔꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯛꯇꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯨ ꯑꯣꯖꯥꯗꯨꯅ ꯐꯖꯅ ꯍꯪꯈꯤꯕ ꯅꯠꯇꯦ꯫ ꯃꯇꯩꯃꯅꯁꯨ "ꯅꯨꯄꯤ ꯃꯆꯥ 2 ꯂꯥꯛꯑꯝꯕꯗꯣ ꯂꯥꯛꯈꯤꯗ꯭ꯔꯤꯅꯦ, ꯀꯔꯝ ꯇꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ 2-3ꯒꯤ ꯃꯇꯨꯡꯗ ꯂꯩꯔꯥꯡ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯣꯖꯥ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯩꯃꯅ "ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯍꯟꯗꯛ ꯃꯔꯛ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ "ꯍꯛꯆꯥꯡ ꯉꯝꯗꯕ ꯈꯔ ꯌꯥꯎꯅꯕꯒꯤꯅꯤ" ꯍꯥꯏꯗꯨꯅꯗꯤ ꯃꯇꯩꯃꯗꯨꯗ ꯈꯨꯝꯈꯤ꯫ ꯑꯗꯨꯒ ꯂꯟꯆꯦꯟꯕꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯂꯟꯆꯦꯟꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥꯁꯨ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦ, ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯁꯦ ꯂꯦꯞꯄꯒꯦ꯫ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯐꯔꯛ ꯇꯥꯔꯦ꯫ ꯑꯁꯣꯝꯅꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯖꯒꯦ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯃꯁꯥ ꯈꯔ ꯉꯝꯗꯕꯅꯦ, ꯃꯥꯅ ꯑꯣꯖꯥꯗ ꯀꯩꯅꯣꯝꯃ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯐꯖꯅ ꯇꯥꯁꯤꯜꯂꯒ ꯊꯝꯖꯕ ꯒꯤꯐ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ
ꯂꯩꯔꯥꯡꯅ ꯄꯤꯔꯛꯂꯤꯕ ꯒꯤꯐ ꯃꯥꯒꯤ ꯈꯨꯗꯣꯜ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯊꯤꯁꯨ ꯏꯔꯒ ꯊꯝꯖꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗ ꯑꯣꯖꯥ ꯂꯟꯆꯦꯟꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯖꯔꯛꯄ, ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯂꯩꯔꯥꯡꯒꯤ ꯃꯁꯛ ꯑꯁꯤ ꯐꯖꯅꯁꯨ ꯎꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯔꯥꯡꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯇꯨꯡꯗ ꯂꯩꯔꯥꯡꯕꯨ ꯐꯖꯅ ꯊꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ, ꯑꯗꯨꯝ ꯀꯞꯄꯤ꯫ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯠꯇꯅ ꯃꯍꯥꯛ ꯀꯅꯥꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯊꯦꯝꯂꯕꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯣꯡꯃꯒꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯗꯤ ꯑꯗꯨꯝ ꯑꯣꯖꯥ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ꯫ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯤ, ꯃꯄꯥꯗꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯂꯩꯔꯥꯡ ꯍꯟꯗꯛꯃꯛꯇꯤ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯋꯥꯟꯊꯕꯒꯤ ꯃꯑꯣꯡ ꯐꯥꯎꯕ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯁꯤꯕꯨ ꯃꯇꯝ ꯑꯌꯥꯝꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯦ꯫ ꯂꯩꯔꯥꯡ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯗ ꯃꯍꯥꯛ ꯉꯥꯎꯔꯛꯄꯅꯤ, ꯋꯥꯔꯛꯄꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯟꯆꯦꯟꯕꯗꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯃꯄꯣꯛ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯆꯍꯤ ꯌꯥꯝꯅ ꯍꯧꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯜꯂꯨꯗꯕꯅꯤ, ꯅꯤꯡꯁꯤꯡꯂꯨꯗꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯟꯆꯦꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯁꯦ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯂꯥꯏ ꯑꯣꯟꯅꯈꯤꯕ ꯁꯥꯊꯤꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯥꯔꯒ ꯂꯩꯈꯤꯕꯅꯤꯅ ꯍꯟꯗꯛꯃꯨꯛꯇꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯖꯟꯇ꯭ꯔ ꯑꯃꯇꯪ ꯁꯥꯕꯤꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯃꯇꯥꯏ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯐꯥꯎ ꯐꯥꯎꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ꯫ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯗꯨꯅ ꯃꯥꯅ ꯐꯥꯎꯔꯛꯄꯁꯤꯡ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯃꯥꯅꯕꯨ ꯍꯥꯏꯔꯛꯂꯕ, ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯁꯥꯔꯕꯗꯤ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯦ, ꯂꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥꯁꯦ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯇꯩꯃ ꯑꯃꯁꯨꯡ ꯃꯌꯥꯝꯕꯗꯤ ꯑꯁꯨꯝꯅ ꯅꯧꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯄ, ꯃꯁꯥꯗ ꯂꯥꯏꯒ ꯁꯛꯇꯝ ꯂꯧꯔꯛꯇꯨꯅ ꯂꯥꯏ ꯇꯣꯡꯗꯨꯅ ꯃꯈꯣꯏꯅ ꯐꯥꯎꯔꯛꯄꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯥꯖꯒꯜꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯅ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯕꯗ ꯈꯨꯜ ꯂꯥꯜꯂꯒ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯈꯤꯕꯗ ꯐꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯅꯧꯅ ꯑꯃꯁꯨ ꯈꯨꯟ ꯃꯇꯥꯏ ꯑꯃꯗ ꯁꯥꯐꯣꯡꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯊꯥꯖꯗꯨꯅ ꯅꯣꯡꯃ ꯂꯟꯆꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯩꯃ ꯆꯠꯂꯤ꯫ ꯖꯟꯇ꯭ꯔ ꯁꯥꯟꯕꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯟꯆꯦꯟꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯪꯒꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯃꯆꯥꯁꯦ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯆꯍꯤ 15-16ꯀꯤ ꯑꯉꯥꯡꯅꯤ꯫ ꯂꯟꯆꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯂꯟꯆꯦꯟꯕꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯁꯦ ꯇꯅꯤꯛ ꯇꯅꯤꯛ ꯂꯟꯆꯦꯟꯕꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯌꯦꯡꯒꯗꯕ꯭ꯔꯥ? ꯂꯟꯆꯦꯟꯕꯒꯤ ꯃꯇꯩꯃꯅ ꯈꯨꯝꯃꯤ, ꯌꯦꯡꯒꯗꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ, ꯖꯟꯇ꯭ꯔ ꯑꯃꯇꯪꯁꯨ ꯍꯥꯞꯄꯤꯒꯗꯅ ꯇꯧꯕꯅꯤ꯫ ꯑꯣꯖꯥ, ꯐꯖꯅꯃꯛꯇꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯕꯦꯕꯥꯔꯒꯤ ꯍꯧꯅꯕ ꯑꯣꯖꯥ ꯀꯧꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ, ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯇꯨꯡꯗꯗꯤ ꯑꯃꯗꯤ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯍꯧꯔꯛꯏ, ꯑꯗꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯟꯕꯤ, ꯑꯩꯅ ꯐꯖꯅ ꯁꯥꯒꯦ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯌꯥꯔꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩ꯫ ꯏꯃꯥ ꯃꯥꯟꯕꯤ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨ, ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯄꯨꯁꯤꯜꯂꯒ ꯑꯩ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯥꯒ ꯌꯦꯡꯃꯤꯟꯅꯒꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯩꯃꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯁꯨ ꯃꯥꯁꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯊꯔꯗꯨꯅ ꯃꯩ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯦ ꯇꯝꯕ ꯅꯨꯄꯥ, ꯏꯔꯥꯏꯄꯥꯠ, ꯏꯔꯥꯏꯄꯥꯠ꯫ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯍꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯏꯔꯥꯏꯄꯥꯠ, ꯏꯔꯥꯏꯄꯥꯠ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯟꯆꯦꯟꯕꯒꯤ ꯋꯥꯈꯜꯗꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯏꯔꯥꯏꯄꯥꯠ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯧꯔꯤꯕ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄꯨꯖꯥ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯉꯩ ꯆꯍꯤ ꯌꯥꯝꯅ ꯍꯧꯈ꯭ꯔꯕ ꯏꯔꯥꯏꯄꯥꯠꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ 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 ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯂꯟꯆꯦꯟꯕꯅ ꯏꯔꯥꯏꯄꯥꯠꯄꯨ ꯈꯔ ꯅꯤꯡꯁꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯗꯨꯝ ꯃꯆꯤꯟꯗꯒꯤ ꯂꯥꯏꯐꯥꯎ ꯐꯥꯎꯗꯨꯅ ꯃꯊꯪ ꯃꯊꯪ ꯐꯥꯎꯗꯔꯛꯏ꯫ ꯏꯔꯥꯏꯄꯥꯠꯀꯤ ꯊꯪꯅꯕ ꯆꯤꯡꯗ
ꯉꯥꯏꯔꯝꯃꯤ ꯊꯋꯥꯏ ꯑꯃꯅ ꯅꯍꯥꯛꯄꯨ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯒ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯩꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯈꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯈꯤꯕꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯅꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯣꯠꯈꯤ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯇꯥꯍꯟꯈꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯥꯎ ꯂꯥꯎ ꯍꯥꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯇꯠꯇꯅ ꯀꯧꯈꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯅꯥꯁꯨ ꯑꯩꯅ ꯄꯤꯈꯤ ꯑꯩꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯂꯧꯈꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯃꯇꯝ ꯁꯨꯈꯤꯗꯕꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯈꯤ ꯃꯇꯝ ꯌꯥꯝꯅ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯈꯤꯕꯅ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯇꯝꯕ ꯅꯨꯄꯥ ꯂꯟꯆꯦꯟꯕ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥꯗ ꯅꯪꯒ ꯑꯩꯒ ꯎꯅꯈꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕ ಮಿಕುꯞꯇꯅꯤ ꯅꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯐꯥꯎꯈ꯭ꯔꯦ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯄꯣꯛ ꯃꯥꯒꯤ ꯋꯥꯔꯤ ꯂꯣꯏꯗꯕꯗꯒꯤ ꯅꯪꯕꯨ ꯎꯅꯅꯕ ꯅꯪꯕꯨ ꯊꯦꯡꯅꯅꯕ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯗ ꯂꯥꯛꯈ꯭ꯔꯦ ꯀꯔꯤꯒꯤ ꯅꯪꯅ ꯀꯥꯎꯖꯜ ꯊꯤꯅ ꯀꯥꯎꯕꯅꯣ ꯍꯦ ꯇꯝꯕ ꯅꯨꯄꯥ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯃꯄꯣꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯕꯅ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯂꯒ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯀꯅꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯥꯎꯕꯅꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯥꯎꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯟꯆꯦꯟꯕꯁꯦ ꯃꯃꯤꯠ ꯎꯏꯅ ꯑꯗꯨꯝ ꯀꯞꯄ ꯍꯧꯔꯛꯂꯦ ꯑꯣꯖꯥ ꯃꯦꯝꯆꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯣꯖꯥ ꯃꯦꯝꯆꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯆꯦꯟꯕꯒ ꯑꯔꯣꯏꯕ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯟꯆꯦꯟꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯀꯟꯅ ꯄꯥꯡꯈꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯄꯣꯛ ꯇꯥꯜꯂꯛꯄ ꯃꯄꯣꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯏꯁꯣꯟ ꯐꯥꯎꯅꯔꯕ ꯇꯨꯡꯗꯗꯤ ꯀꯣꯟꯅ ꯈꯪꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯄꯣꯛ ꯇꯥꯜꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯍꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯤ ꯑꯃꯥꯏꯕꯗꯨꯅ ꯃꯃꯤꯠ ꯎꯁꯤꯜꯂꯒ ꯂꯩꯐꯥꯎ ꯃꯊꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯅꯪꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯎꯔꯒ ꯂꯩꯔꯝꯕꯗ ꯅꯪꯅ ꯑꯉꯥꯎꯕ ꯐꯈꯤꯕꯗꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯂꯟꯆꯦꯟꯕꯁꯤ ꯌꯥꯝꯅ ꯉꯛꯏ ꯑꯩꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ ꯃꯗꯨ ꯑꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯃꯤꯠ ꯀꯨꯏꯁꯤꯜꯂꯒ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯅꯪꯒꯤ ꯅꯌꯨꯝꯃꯛꯇꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯐꯤ ꯈꯨꯝꯖꯤꯟꯗꯨꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯍꯥꯛꯅꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕꯗꯣ ꯅꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯈꯪꯅꯅꯕ ꯅꯪꯅ ꯈꯣꯠꯈꯤꯕ ꯗꯥꯛꯈꯨꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯎꯁꯤꯜꯂꯁꯤꯅ ꯂꯩꯔꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛ ꯃꯄꯣꯛ ꯇꯥꯜꯂꯛꯄ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯏ ꯃꯃꯤꯠ ꯄꯥꯡꯊꯣꯛꯀꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯎꯅꯔꯔꯦ ꯂꯣꯏꯅ ꯈꯪꯅꯔꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯂꯟꯆꯦꯟꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯛꯂꯛꯏ ꯃꯇꯩꯃꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯖꯟꯇ꯭ꯔꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯤꯔꯒꯦ ꯍꯥꯏ ꯇꯩꯃ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯅ ꯐꯤꯡꯅ ꯂꯥꯛꯏ ꯃꯇꯩꯃꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯕꯁꯨ ꯃꯍꯥꯛꯁꯦ ꯈꯨꯝꯗꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯈꯤꯔꯝꯃꯤ ꯂꯩꯔꯥꯡꯒꯤ ꯌꯨꯝꯁꯨ ꯃꯥꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗ ꯃꯥꯅ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ ꯀꯔꯝꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯔꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯤꯁꯨ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯛ ꯃꯆꯤꯟ ꯂꯩꯀꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯛꯑꯝꯕꯤ ꯂꯩꯔꯥꯡꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯍꯦꯛ ꯂꯥꯛꯂꯔꯦ ꯇꯥꯟ ꯆꯥꯅ ꯂꯟꯆꯦꯟꯕꯒ ꯊꯦꯡꯅꯔꯦ ꯂꯟꯆꯦꯟꯕꯁꯨ ꯃꯃꯥꯟꯅꯕꯤꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯑꯃꯗꯤ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯣꯖꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯩꯔꯥꯡ ꯈꯣꯏꯗ ꯆꯪꯉꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯟꯆꯦꯟꯕꯅ ꯑꯩ ꯆꯪꯕꯗꯤ ꯉꯝꯗꯦ ꯅꯪꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯈꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯆꯪꯂꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏ ꯑꯣꯖꯥ ꯂꯩꯔꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯃꯁꯥ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯦ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯛꯈꯤꯗ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯟꯆꯦꯟꯕꯁꯦ ꯊꯋꯥꯏ ꯆꯥꯛꯂꯤꯕ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯉꯥꯎꯔꯦ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯅ ꯆꯪꯂꯛꯏ ꯃꯪꯒꯣꯜ ꯌꯧꯔꯕꯗ ꯂꯟꯆꯦꯟꯕꯗꯤ ꯂꯦꯞꯍꯧꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯣꯖꯥ
ꯆꯪꯁꯤꯜꯂꯛꯑꯣ ꯌꯥꯅꯤ ꯀꯩꯁꯨꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯁꯦ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯃꯥ ꯂꯩꯔꯥꯡ ꯌꯦꯡꯉꯨꯇꯨ ꯀꯅꯥꯅꯣꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤ ꯂꯩꯔꯥꯡꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯒꯤ ꯅꯨꯄꯥꯗꯤ ꯌꯨꯝ ꯂꯩꯔꯝꯗꯦ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯔꯥꯡ ꯂꯥꯛꯑꯦ ꯅꯪꯅ ꯇꯣꯏꯅ ꯁꯣꯟꯕ ꯉꯁꯤꯗꯤ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯂꯟꯆꯦꯟꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯂꯩꯔꯥꯡ ꯑꯁꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯂꯟꯆꯦꯟꯕ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯦꯟꯅ ꯉꯛꯄ ꯑꯃ ꯀꯩꯅꯣꯃ ꯐꯥꯎꯔꯛꯏ ꯂꯩꯔꯥꯡꯒꯤ ꯃꯥꯏꯊꯣꯡ ꯁꯛꯐꯝ ꯑꯁꯤ ꯑꯣꯖꯥ ꯃꯦꯝꯆꯥꯒ ꯁꯛꯐꯝ ꯀꯔꯤꯃꯠꯇ ꯈꯦꯟꯅꯕ ꯂꯩꯇꯦ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯈꯔꯇꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏꯅ ꯇꯥꯏꯕꯪꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯅ ꯆꯪꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯂꯟꯆꯦꯟꯕꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯂꯩꯔꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯗꯥꯞꯈꯝ ꯅꯥꯏꯅ ꯇꯥꯔꯤꯕꯗꯣ ꯂꯟꯆꯦꯟꯕꯅ ꯎꯔꯛꯏ ꯃꯗꯨ ꯎꯔꯒ ꯃꯗꯨꯕꯨ ꯌꯦꯡꯅ ꯂꯟꯆꯦꯟꯕꯗꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯀꯞꯄꯤ ꯆꯥꯛ ꯀꯔꯤꯃꯠꯇ ꯆꯥꯔꯨꯗ꯭ꯔꯕꯁꯨ ꯑꯣꯖꯥ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯃꯃꯥ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯏꯀꯥꯏ ꯏꯀꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ ꯀꯞꯅ ꯂꯩꯔꯥꯡꯅ ꯋꯥ ꯍꯥꯏꯔꯤ ꯑꯣꯖꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯊꯕꯥꯛ ꯑꯁꯤꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯍꯤꯁꯨ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯈꯦꯠꯅꯔꯤꯕꯅꯤ ꯈꯦꯠꯅꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯃꯃꯥꯅ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯏꯃꯥꯆꯥ ꯂꯧꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯩ ꯂꯩꯔꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯁꯛꯐꯝꯒ ꯀꯔꯤꯃꯠꯇ ꯀꯥꯏꯅꯗꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯅ ꯂꯟꯆꯦꯟꯕ ꯀꯞꯂꯛꯏ ꯂꯩꯔꯥꯡꯕꯨ ꯊꯦꯝꯕꯤꯔꯗꯨꯅ ꯃꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥꯅꯦ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯝꯆꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯁꯦ ꯌꯥꯝꯅ ꯉꯛꯏ ꯂꯩꯔꯥꯡꯗꯤ ꯂꯟꯆꯦꯟꯕꯅ ꯁꯣꯜꯂꯤꯕ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯦꯝꯆꯥ ꯍꯥꯏꯕꯒꯤ ꯋꯥꯁꯤꯒꯤ ꯑꯥꯔꯊꯁꯨ ꯈꯪꯈꯤꯗꯕꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯗꯥꯞꯈꯝ ꯑꯁꯤ ꯌꯦꯡꯂꯒ ꯅꯥꯜꯂꯒ ꯂꯟꯆꯦꯟꯕ ꯌꯥꯝꯅ ꯀꯞꯄꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯂꯨꯍꯣꯡꯂꯣꯏꯌꯦ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯂꯩꯔꯥꯡ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯂꯥꯏꯕꯛ ꯊꯤꯔꯨꯔꯕꯁꯨ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯣꯖꯥ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯏꯊꯨꯡꯅꯈꯤ ꯃꯁꯤꯗꯤ ꯍꯣꯔꯔ ꯋꯥꯔꯤ ꯑꯣꯏꯔꯕꯁꯨ ꯍꯣꯔꯔꯗꯤ ꯀꯌꯥ ꯀꯟꯅ ꯌꯥꯎꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ